Middle East haibadi West Asia da hojik achouba charangnaba ama leire. Malemgi ahum suba lanjao ama thokadra haina miyamna mipainare. Masi maru oina handakta nimit khrani sigi mamangda Israel na Hezbollah gi leader adu hatchibadagi Prithvi asida achouba charangnaba ama thoklaga leire. Kari maramgi damakta Middle East ta West Asia asida asigumba thodok asi handak thokchibano. Kari maramgi damakta Prithvi gi ahum suba lanjao ama thokpa yabagi oithokpa leiribano. Israel na hatchiba Hezbollah gi leader asi kanano. Hiram masida mieng amuktang taminasi. Wari asina haurakpada Israel na hatkraba Hezbollah gi chief leader oiramba Hassan Nasrallah haibasi kanano. Karamba mishakno. Hezbollah hairibasina karino haibasi hana amuktang khangminasi. Israel na hatkraba Hezbollah gi chief Hassan nasi masagi sahi subna khaktangi tara manga surakpada makutta khulai pairaga Israel gi Yahudi singi mayokta sahi yang khairom gi mathakta ihau henna irang henna hauraga malem gi khwaidagi mapangal leiba group ama mahakna singbat khibani group adugi maming aduna Hezbollah kawi mahakna Hezbollah gi chief leader oiraga lakshibani mahak asi 1960 gi August gi tang 38 da yamna lairaba Lebanon gi insang na piwanba imung amada pokshibani Mahagna subna khaktangi sahi taraga manga surakpada makutta khulai pairaga Israel gi Yahudi singasigi mayokta lan horakkhibani Mahagna sahi kunithoi surakpa adwaida malem gi khwaidagi mapangal kalba lalhobagi lup oiriba Hezbollah si semlaga Israel gi mayokta gorilla gi lan kaya ama soknaraga lakshibani matawasum tawna mahagna Israel gi mayokta lan hauraga lakliba mahakki Thabak thoram kaya amada Iran jauna Muslim gi leba kaya amana saugatlaga lakshibani Lebanon gi south thangba sarukta matam kaya ama Israel gi lanmi kaya amana occupy tawraga lakpa adu mahaki liching makhada Israel gi lanmi kaya ama ing 2002 da takhairaga tanthokpa ngamkhiba asi mahaki oina khwaidagi chawba mai pakpagi tangak ama oikhi Matawasum tawna Hassan gi matam kaya ama changna mahakna simgalakpa thabak thoram kaya amada mahakki contribution nasina maram oiraga Lebanon gi sahi asida pangthokhiba MP gi election da saruk yaba phangladuna mahakna simgatchariba Hezbollah asina politician da saruk yaba phangladuna sit taragani thoi mai pakpa phangkhi matawasumna lengak paibada yauraga politician gi lamda sangsilakpa haukrabani Matawasum tawna Hezbollah gi leader Hassan asi ngasi phawbada Lebanon gi miyam gi damakta yaifanaba thabak thoram kaya ama tawkhi Lebanon gi laingak na phawba tawba ngamkhidaba kaya ama mahakna tawba ngambagi damakta Leibak adugi miyamna mangonda khwaidagi chawna support tawbaga loinana ikai khumnaba misak amani Matawasum tawna Israel na hatpi khraba Hezbollah gi sip asi kanana hatchibano haiba asi miyamna wahang hangnari Tongan ma source ki matung ina Iran gi secret agency na location pibadagi Hassan asi hatpangam khibani haina phongtokna khiba laikhe Malem gi khwaidagi chawba group ama oiriba Hezbollah gi chief leader Hassan Israel na hatpangam khiba asi Iran gi secret agency na chapchaba location pibadagi ngam khibani haina France ki newspaper report ama na phongdok khiba laikhe Masi tasengna Israel gi lanmi singnadi Hassan gi lairiba location adu chapchana khangmangam khitabani hairi Matawasum tawna Hassan gi mihat asiga loinana hojik Middle East ta West Asia sida achouba charangnaba ama thokle tongan ba group sing oiriba Hamas Hezbollah Houthi amadi militia na chingba tongan ba group sing asina pulap punsilaga Israel da landaraba yai haibagi pawsu lairi Ningsing bayay mamang da Israel na Hamas ki leader Ismail Haniya amadi handakta Hezbollah ki leader Hassan makoy anibak asi Iran da halakpa asina maram oiraga malem Prithvi asigi mitmang da ikai phiruk nanglaba Iran na makoy gi liching makhada Gaza gi Hamas Lebanon gi Hezbollah Yemen gi Houthi amadi Iran gi militia na chingba group kaya amasi punsillaga Makoy mayam asi punsillaga Israel da akanba mawongda landaragani haina kihen khiba laikhi Group sing asina Israel khakta natana America gi mafam kaya amadasu lana sigi manung channa attack kaya ama satharakani haina malem gi miyamna phongtoknakhi Masigi hiram masiga mari leina na Hezbollah gi secret unit 910 na mafam kaya amada akanba attack tawragani haina thaurang khibasu laikhi Malem gi oina khwaidagi sathiba secret agency singi manung challiba
Hezbollahgi secret unit 910 Shadow unit hairagasu khangnaba asina malemgi tongan-tonganba mafam kaya amada leiriba Yahudi singi paksanna hatnaba thaurang paikhatpa hauki. Matau asum tauna Hezbollahgi secret unit 910 haibadi Shadow unit ki members sing Africa, Asia, America amadi Europe ki leibak singda active oina leiri. Sahi kuntragani thoigi mamangda Hezbollahgi luchingba Abbas al-Musabi hatkibagi laman unit asina mai pakna khumma ngamkhibagi record leikhi. Haujik lanasi hena lusilakpagi mawong amada leikhre. Israel gi Prime Minister Benjamin na Iran gi Supreme Leader Ali Khamenei gi mafamda damka tawkhre. Mahaki poknafam lamdam oiriba Iran da mahak lotfam leiroi haina kihankhre. Ningsing bayai Gaza da sahi ama makhairom asida landaraduna Pakistan na misi mina kaya ama Thokan khibaga loinana chauna amanga ta thokhaliba asi adugumna Lebanon da su landaraduna thokanabagi damakta Israel gi lanmi singna sem saba loikhre haina phongdok khiba laikhi. Nakan namaromda Hezbollah gi leader Hassan hat khibaga mari leinana tongan balaibak sing maru aina China amadi Russia yauna nungaitaba phongdok khiba laikhi. Israel na tawriba thawang asi makhoi gi leiriba matik mayai sing adu lan na sijinare haina China na claim tawkhi. Matu asum tawna masigi matung tarakpada athuba matamda Iran na Israel da mission kaya ama sijinaraga akan mamawongda landana ba sem saba loire haina phongdok khiba laikhi. Panbiyai mamangda Israel na Iran da Hamas ki chief leader Ismail Haniya hat khibadagi Israel da Iran na akan mamawongda landagani haina lauthok khiba laikhrabani. Adubu masigi chairak asida amuk hanna Israel na Hamas ki chief adu hat khibadagi Israel da tongan ba maikai landa ba horok khiba laikhi. Adubu masi mayamasi Israel na mayok naraga akiba amata leitana Gaza da lepa leitana landa ba tanatana Lebanon da su amuk hanna landa ba haukhibani. Matang swai sida Iran na Israel da akan ba mawongda landagani haina pau hekta badagi Israel da ngaklo pinaba amadi mateng pangnabagi damakta Amerika gi lanmi kaya amasu thaurang paikhatpa hauki. Karigumada Iran na Israel da landaba taragadi Iran gi oina chauna mangjaba oigani haina su Amerika gi official sing aduna phongtok khiba laikhi. Hamas amadi Hezbollah asida landaba horokpadagi Iran da su Israel da landana bagi thauna asi lakhibani hairi. Matau asum tauna Hezbollah gi chief Hassan adu hek hat khibadagi hojik Hezbollah gi anauba chief leader gi phammasi hanglaga leiri. Masigi damakta mahaka nakna tinaramba leader ama oikhiba Hashem Sebedinna oiba yai haina maikai kayadagi phongdok narakli. Matau asum tauna Hezbollah gi chief Hassan nasi hek sikhra matungda mahakki hojik hanglaga leiriba post asigi damakta subnagi mahakka punna thabak tawminaramba Hashem amadi Naim hairiba misak ani asigi maming asi Lebanon da chauna ngangnari. Adubu makhoi ani asigi manungda Hashem Sebedinna Hassan gi pham puba yabagi chauna oithokpa lei haina phongdok nakhi. Masimasu ningsingba yai Israel gi lanmi kaya amana Lebanon da landaraduna Hezbollah gi luchingba ayamba hatkhibana maram oiraga lup asigi anauba luchingba oinaba makhoi ani khakta ngaihore hairi. Lebanon da lengak paibadi yauriba Hezbollah group ki chief leader Hassan nasi hat khaba matungda Israel gi lanmi kaya amana Lebanon da landaba su leptri. Matau asum tauna West Asia asida lan asi pakthok chawthurakpana malem gi ahum suba lanjao ama THOKADRA haina mipainari. Aduga haujiksu Lebanon da masing yamlaba Israel gi troop mayam ama thajillaga ground operation tawba haukhibadagi Hezbollah gi marakta hanadagi henna unkhatnabagi chang asi wangkhalakkhibani. Lebanon gi laimai thakta masing yamlaba Israel gi lanmi gi teng kaya ama yauna changsillaga Hezbollah gi mathakta landaba hauki loinana border gi area da kilometer humfu gi mayada leiba miwai kaya ama lanjena khinaba Israel gi lanmi gi maikai dagi lauthokhiba laikhi. Panbayai numit khara nisigi mamangdadi Israel gi lanmi singaduna Lebanon da air strike chatharaga landarambani. Adubu haujikti masing yamlaba Israel gi khongmi lanmi kaya amana Lebanon da saksillaga landaba si haukhibani. Nakan namromda Hezbollah nasu rocket kaya ama kapsillaga Israel gi secret agency Mossad ki headquarter amadi military base kaya amada landaba hauki. Matau asum tauna haujik Lebanon amadi Israel gi marakta akan malan soknaba asi haurakhibaga loinana
Israelna matam amatada Hamas, Houthi, Hezbollah amadi milisiyaga lanthenarakpa haibasi Israelgi oinadi yamna awaba ama oirakpa yai. Adubu Amerika amadi atopa laibak kayadagi mating phangmana maram oiraga Israelna masida chignaba amadi akiba amatta leitana makhatana Lebanonda akanba mawongna landanabagi damakta sem sakhibani. Masigi matung tarakpada hauji oiriba masigi phibam masida Hezbollah gi luchingba Hassan hek hatkhibadagi khoisau naraba Iranna Israel gi mathakta ballistic missile chamagi mathakta kapsinduna landakhre. Masida kari maram gi damakta Israel gi mathakta Iranna landaba hauribanu haiba taragadi Hassan hatkhiba amadi tongan ba Middle East ki laibak sing asida Israelna landa kaya ama sathabagi damakta masigi mayoktani. Matau asum tauna Iranna Israel gi mathakta masing yamlaba ballistic missile kaya ama kapsillaga attack tawkhiba masigi matungda Iran gi Supreme Commander amadi Iran gi President na Israel na tawruba napal amadi mahakna tawruba adugi mahai oina masigi paukhum pibani haina phangdoknakhi. Masigi matang asida Iran na Israel da hek attack tawrakpadagi US ki President Joe Biden na Iran na tawriba thawong asigi mathakta yaningdaba phongdokhi. Mahakna makhatana haikhibada US na matam pumbada Israel gi mateng pangani haibagi achet puaphamju phongdokhi. Masida karigumba Israel da makhatana Iran na tongan ba attack kaya ama chathaba taragadi US na tuminda leiba ngamloi. Masigi matung tarakpada masigi mahai oina Iran ju chauna phangani haina kihankhi. Mataw asum tawna Iran na Israel da masing yamlaba ballistic missile kaya ama kapsillaga attack tawrakhiba asina maram oiraga tongan ba Western countries sing European countries singi luchingba kaya ama na yaningdaba phongdokhi. British ki Prime Minister Keir Starmer amadi France ki President Macron na Iran na tawriba attack asigi damakta yaningdaba phongdokhi. Makhoina makhata na Israel gi damakta khongpham chena makhogi damakta lepli haina phongdokhi. Mataw asum tawna Iran na Israel gi mathakta attack tawkhraba matungda Malem gi tongan ba leader kaya amana nakal animak asi khongpham handoknaba appeal tawkhre. Sainagi maikaidagi maru oiba sakti leiba leibak sing asida tasengna masak thokpa thaudang ama launaba amasung makhatana masigi mawong asida tawdanaba thinghaunaba taksilli. Adubu masigi hiram asida Russia gi maikaidagi phongdokkhibagi matung inadi US ki President Joe Biden gi khongthang lanbadagi masi thokpani haina maran sikhi. Mataw asum tawna Iran gi ballistic missile asiga mari leinana malem gi tongan ba leibak sing maru oina USA, UK, Japan, Germany, France tongan ba leibak sing na Israel gi maikaida leplaga yaningdaba amadi pamdaba phongdokhi. Adubu Russia na di USA da maran siri.